ngase yuki anganba sarukta IMPHAL JIRIBAM lambi da leiriba irang thong tatkhibadagi lambi asda makhal amatagi sathok sasin tawba yakhidre thong tatpagi thodok aduda truck ama tasin khibadagi maduda tonglakpa miyoising thibo humbagi thabak tawbam youth and villas authority maikaidagi kana chathari tasin khrabatak adugi registration number na NL 07A8937 truck adu laingoi puduna lakhibani thodok adu ngase ayuk pung 8 makhai taramdai da thokhibani hauzik phawada miyoi amagi punsi kanba ngamkhre aduga ani amana laikhidre hairi hauzik mi kanbigi thabak kana chathari hairi ngasidagi hauduna tha sigi 8 phawba thongju kendra tengbang lupna sinduna kendra sigi mafam khudingda chathagadaba COVID-19 awareness campaign haudokre ibudau puruk sobidagi lamthaduna haudokhiba campaign aduga mari lainana lup asigi chief patron seram nekenna awareness campaign asi kendra asigi panchayat teret ki mafam singda pangthokani laisat asi ngakthoknaba hotnabada grassroots level dagi hauraga hotnaba tangai fade laingakna piribe SOP kaya mafung fana ngaklaba matamda da laisat asi ngakthokpa ngamgani laisat asibu ngakthoknabagi damak aikoi isana isagi oiba lawphadraba thodang sing lawminaba tangai fade haiki The Idol Club Sagolban Tera Kaithelna COVID Kamari Lainana Leptena Chatharakpa Containment Zone da Lairiba Imung Manung Singda Ngasisu Laukrakpam Laikai Masin Amasung Sapam Lairakta Lairiba Imung Taratarukta Chana Thaknaba Yenthokre BIHAR gi ani suba tangka ki oina pangthokadawriba mikhalgi vote khomgi matam ngasi numidang wairam loiragani November 2 da pangthokadawriba mikhal asi district 13 ki manungda leiba assembly constituency gi marfutara marigi oina pangthokani hairiba ani suba tangka ki mikhal asida nupi mirep chamagani futaruk yauna apunba mirep lising amaga chamari humpu humdoina mikhal asida lamba panagadawri tongan ba political parties singna makhoi gi voters sing phangnaba vote khomnari nakal amaramda Prime Minister Narendra Modi na BIHAR ge Chahapra Motihari Samastipur amadi Bhaga Mikhalga mari lainana mifamda ngasi wa ngangani BIHAR ge Chief Minister Nitish Kumar su Prime Minister ga loinana Samastipur amadi Bagahada ngasi pangthokadawriba mikhalgi rally da pun saruk yaminagani Philippines da miyoi lak tararom akanba nonglei nungsit puba goni na ngasi yaidringai da hanana saphagadaba mafam singda hongdok na hankre Philippines ke disaster risk monitoring agency na hai Luzon Ithaki Alwai province taki miyoi lak Nipan lom yum hongdok na kre masiga loinana manak nakpada leiba miyoi lak anirom su manak nakpada leiba saphagadaba mafam singda hongdok na hankre Manila International Airport sunga se ayuk pung 10 dagi hauna pung 12 gi oina thingjinkhre IPL ki ngarang numidang SHARJAH da sanakhiba match amada Sunrisers Hyderabad na Royal Challengers Bangalore bu wicket manga da maithiba pikre match aduda apibo over kungi manungda Royal Challengers Bangalore na ahanbo oina batting tawduna run chamaga kun lawduna ngamki masigi paukhumda Sunrisers Hyderabad na over chamaga nifumathoi da wicket manga turga run chamaga kun mathoi lawduna maithiba piki Dubai da sanakhiba atopa match amada Mumbai Indians na Delhi Capitals bu wicket mapan da maithiba piki apibaran chama tara adubu Mumbai Indians na wicket amakhak turaga ball 13 watlingai da ran chamaga taramathoi lawduna mai pakpa ngamki ngasi Abu Dhabi da Kings 11 Punjab na Chennai Super Kings ka amadi Dubai da na Kolkata Knight Riders na Rajasthan Royals ka thengnaragani